mayam ahan maktada ikokno khurumjari amadi taram nokjari PK channel POTHAMINASI KHANGMINASI channel asena chayol khudingi lepanai dana nomaijing numit khudingi thamjariba CHAYOLGI RASHIFAL ngasi supuduna laksare ngasi October gi tang 38 October tha sigi aroiba numit sidigi hoduna lakadariba November gi tang 3 ningol sakoba numit asi fawbagi oiba CHAYOLGI RASHIFAL ni ngasi miyam kudol tamjanabagi damak puduna laksari basi ngasi gi CHAYOLGI RASHIFAL si kudol tamjadringai mangoina na lakadariba November gi tang 3 ningol sakoba mari lenana channel asigi maikai dagi habadi CHAYOLGI RASHIFAL team gi maikai dagi nolokna Manipur gi mafam kya da leiriba amadi Prithvi mafam tongan mafam na laikhiba ningol oibising mafam da PK channel gi maikai dagi lakadariba ningol sakoba mari lenana yaifa faujel amatang pizari ngasi gi yaifa faujel siga mari lenana kangleisa sida leiriba ningol oibising na ningol sakoba na lakpa matamda nungai yaifa ba ingtapa marasetpa yumbal amamam oiba ngambiduna afaba sama semada ningol singi asobo thodang lei haibasi khangminaraga hena phaba nungai yaifaba ingtapa yaifaba oiminarasi haiduna ningol oibising kodimakta channel asigi maikai lakadariba ningol sakobu siga mari lenana mangjongna yaifa fawgelasi nolokna thamjari Faredudi kudol tamjarage ngasi October gi tang 38 dagina November gi tang 3 fawbugi oiba CHAYOLGI RASHIFAL kudol tamjage taminasi ko Faredudi ngasi su kudol tamjarage mahusagumna ngasi gi thamjariba October gi tang 38 dagina November gi tang 3 fawbugi thamjariba CHAYOLGI RASHIFAL sida mahusagumna tangkak ani thokna thamjaraga lemhoriba sing sida pakhang leisabi singi haksangi mahima singi kari fall leri CHAYOLGI oina habedu odumak kudol tamjarake Mes RASHIFAL dagi hojare haraga Min RASHIFAL da losinjagadaba CHAYOLGI RASHIFAL sigi ihan hanbada mes ra lokhachage Mes RASHIFAL gi oina tang 38 dagi tang ani fawbugi manungda thika da panduna leikiba sel fangba subo no makanaba imung manung semgat sagatpa matam oigani min sel thoragani tang ahum dagina tang 3 fawbugi manungda wanom sakri thangani anobu marup fangani fam hongi haksangi oina di kaide mahigi oina di kaide aduga pakhang de sabigi oina di haina singnagani Mathang lokasage bris RASHIFAL gi oinasu tang 38 dagina tang ani fawbugi manungda anoba nungaiba paw tagani sel di mokong khara pangani habidi sel khara chatkani habini aduga apamba marup khara tangani lekai gi wathokta matam khara mangani aduga tang ahum dagina tang 3 fawbugi manungda fam hongdo hongjin tawgani thabak thoramda ningma thungba wali Laigi thabak thoramda pukning sangani tang haribi matam tang ahum dagina 3 fawgi manungse thoina akaiba apanba thoina di leite aduga mahigi oina fajana dhumak chatkani pakang leisabigi oina di haina singnagani madang lokajage Methun RASHIFAL gi oina tang 38 dagina tang ani fawgi manungda thodok khara yamgani mathau Christian gani sel makong pangani ningbuga thabakka chan chanaroi manaroi aduga tang ahum dagina tang 3 fawbugi manungda leifam hongani wanomba mai fakani anobu marup fangani mari mataga samin thakminagani haksangi oina di kaide mahigi oina di pai aduga pakhang de sabigi oina di muknai mathang da lokasage Karkar RASHIFAL gi oina tang 38 dagina tang ani fawbugi manungda lamtu yengba satpa anobu marup unaba mathau chinba anobu pochai lepsenba numit singni aduga tang ahum dagina tang 3 fawbugi manungda
ꯂꯩꯐꯝ ꯍꯣꯡꯕ ꯐꯝ ꯍꯣꯡꯕ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯕ ꯃꯤꯅ ꯇꯧꯕꯤꯕ ꯊꯕꯛ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯇꯝꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎ ꯐꯥꯎꯗꯣꯛꯅꯩ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 38ꯗꯒꯤꯅ ꯇꯥꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛ ꯆꯥꯎꯈꯠꯀꯅꯤ ꯐꯝ ꯍꯣꯡꯒꯅꯤ ꯑꯗꯨꯒ ꯇꯥꯡ 3ꯗꯒꯤꯅ ꯇꯥꯡ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅ ꯑꯅꯧꯕ ꯃꯔꯤ ꯃꯇꯥ ꯐꯪꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦ ꯑꯗꯨꯒ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯩ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅꯁꯨ ꯇꯥꯡ 38ꯗꯒꯤꯅ ꯇꯥꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯂꯝ ꯇꯨ ꯆꯠꯄ ꯑꯃꯗꯤ ꯃꯊꯧ ꯆꯤꯟꯕ ꯋꯥꯈꯜ ꯌꯥꯝꯕ ꯊꯧꯗꯣꯛ ꯌꯥꯝꯕ ꯅꯨꯃꯤꯠꯁꯤꯡ ꯑꯣꯏꯒꯗꯧꯔꯤ ꯀꯔꯕꯥꯔ ꯇꯧꯕꯗꯤ ꯆꯥꯎꯈꯠꯂꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 3ꯗꯒꯤꯅ ꯇꯥꯡ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯕ ꯑꯣꯏꯒꯅꯤ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ ꯑꯗꯨꯒ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯩ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 38ꯗꯒꯤꯅ ꯇꯥꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯃꯇꯥ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯇꯝ ꯃꯥꯡꯒꯅꯤ ꯇꯥꯡ 3ꯗꯒꯤꯅ ꯇꯥꯡ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛ ꯃꯤꯡꯆꯠ ꯐꯪꯒꯗꯧꯔꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯀꯔꯕꯥꯔ ꯇꯧꯕ ꯁꯦꯜ ꯇꯣꯡꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯃꯊꯪꯗ ꯈꯨꯗꯣꯜ ꯊꯝꯖꯒꯦ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 38ꯗꯒꯤꯅ ꯇꯥꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯗꯦꯕ ꯀꯔꯃꯒꯤ ꯊꯕꯛꯇ ꯃꯊꯧ ꯆꯤꯟꯒꯅꯤ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯇꯥꯡ 3ꯗꯒꯤꯅ ꯇꯥꯡ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯂꯝ ꯇꯨ ꯆꯠꯄ ꯑꯅꯧꯕ ꯄꯣꯠꯆꯩ ꯂꯩꯁꯤꯟꯕ ꯃꯔꯨꯞ ꯃꯄꯥꯡꯒ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯑꯁꯨꯝꯅ ꯃꯊꯪꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 38ꯗꯒꯤꯅ ꯇꯥꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯝꯅ ꯁꯛꯀ꯭ꯔꯤ ꯊꯥꯡꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯂꯣꯏꯅꯅ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯊꯧ ꯆꯤꯟꯕ ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯏꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯇꯥꯡ 3ꯗꯒꯤꯅ ꯇꯥꯡ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯔꯨꯞ ꯎꯅꯕ ꯀꯔꯕꯥꯔ ꯁꯦꯜ ꯃꯥꯡꯕ ꯋꯥꯅꯣꯝꯕ ꯁꯛꯀ꯭ꯔꯤ ꯊꯥꯡꯕ ꯐꯝ ꯍꯣꯡꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯩ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 38ꯗꯒꯤꯅ ꯇꯥꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯕ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯕ ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯕ ꯀꯔꯕꯥꯔꯗ ꯁꯦꯜ ꯇꯣꯡꯕ ꯃꯇꯝꯅꯤ ꯇꯥꯡ 3ꯗꯒꯤꯅ ꯇꯥꯡ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯝ ꯇꯨ ꯆꯠꯄ ꯑꯅꯧꯕ ꯃꯔꯨꯞ ꯎꯅꯕ ꯐꯝ ꯍꯣꯡꯕ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯦꯡꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯨ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯗꯧꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅꯁꯨ ꯇꯥꯡ 38ꯗꯒꯤꯅ ꯇꯥꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯁꯦꯜ ꯃꯈꯣꯡ ꯌꯥꯝꯅ ꯄꯥꯟꯒꯅꯤ ꯍꯥꯏꯕꯗꯤ ꯁꯦꯜ ꯌꯥꯝꯅ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯃꯤꯒꯤ ꯎꯄꯥꯏ ꯇꯧꯒꯅꯤ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯁꯨꯕ ꯅꯣꯝꯕ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯇꯥꯡ 3ꯗꯒꯤꯅ ꯇꯥꯡ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛ ꯂꯤꯂꯥ ꯗ꯭ꯔꯃꯥꯒꯤ ꯌꯥꯎꯕꯒꯤ ꯊꯕꯛ ꯃꯤꯡꯆꯠ ꯌꯥꯝꯅ ꯐꯪꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞꯁꯨ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯂꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯑꯁꯨꯝꯅ ꯉꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯇꯥꯡ 38ꯗꯒꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 6 ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤꯒꯤ ꯏꯔꯣꯏ ꯍꯦꯛ ꯂꯣꯏꯕꯗ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 38ꯗꯒꯤꯅ ꯇꯥꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯤꯅ ꯆꯥꯟꯕꯤꯒꯅꯤ ꯑꯗꯨꯒ ꯇꯥꯡ 3ꯗꯒꯤꯅ ꯇꯥꯡ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯁꯥꯟꯅꯕ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯁꯥꯟꯅꯕ
ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯄꯨꯛꯅꯤꯡ ꯌꯥꯎꯅ ꯇꯧꯅꯤꯡꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯏ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯑꯁꯨꯝꯅ ngasi gi thamjariba chayolgi rashifal asi mahusagumna lepa naitana nomaiji numit khudingi thamjabagi manung channa ngasi su thamjariba chayolgi rashifal asi matang aswaida tensin jenabgi tanjadu yorole miyamna loiba fawba saruk yabiduna taminaba masigi damak channel asigi maikaidigi ngangkhai leitana thagasaba phongdoksari haibu wafamni thamjaraga ato topic kyasu miyamda khudol tamjarake punamakpo thamjariba topic kudimak taminaduna hena khangminaba amasung ngahaktam pothaminabagi tanjadu lominabagi tanja khudima lominasi haibu wafamni thamjaraga punamakpo amuka suana thagasaba phongdoksari kanglai pakna yaifare